ngase phong ki batungan tuan ba manipuri se phong singdigi maroi bi pausing myam na thamjagi ahanbada sanalaibo pausi digi khongosraga numit tara ni sa thagada sangai festival ngasi horagani hengang marjing polo complex tadi sangai festival ga mari leinana meeting ba hokre manipur gi khwaidigi sawbo tourism festival ama oiriba sangai festival hayeng union minister of tourism culture and donor G Kisan Reddy na moirang khunauda haudoklagani adubu thoram pangthokadoriba mafam masida semga sagalibising mapung fana loisindabana thoram masibu yengwa lakpasingdari nungaitaba pokalagani sei oina di festival sigi mapung oiba thoram pangthokpa masi Bishnupur district ki manungsan moirang khunaudu oigatori hayang haudokpagi thoram masisu hairiba mafam masida pangthokadori thoram masida union minister Kisan Reddy na chief guest Maharaj sana jawal lemba MP president amasum chief minister nongthombam Biren chief host oina saruk yagadori Manipur Sangai Festival 2022 gi main venue oigadori ba moirang khunauda matam kya gi mamangdagi hauna semga sagalibisinggi phibam chief minister N Biren ngasi hakthengna satuni yengsingkre hauzik semga sagalibisinggi lushindribising ngasi numidang atheng phawbada lushindana pandam thamli Sangai Ethnic Heritage Park asibu masak fazana ba madi thabak loishinba Manipur Police ki personal sani henmana mapam asida mating pangli festival sigi hangadab stall sahumdi semalushalapi Park asigi manung amadi mapan electric ki tungan masugi mei thanduna miyamgi pungning singsinana bakonari festival asigi damak Manipur ki tungan furup singi mute sing laktuna ethnic hut singda makoi gi furup ki satnabi gi oiba polam sing thamduna laiteng na bukona krehan chief minister N Biren permission da phungdolomki amaramda hayeng pangthokadaba festival asigi haudokpa numita saruk yagadaba tungan furup singi artist sing laktuna rehearsal tawbusa honaki adubi stage yamna kan semori hari semga sagaliba sigi matana permission chief minister da hangbada haujik semjin loiri habu wapam asikha phungdolomnaga sakhi semga sagaliba singa sibu yengba lakpa Miyoi sina phungdokpada festival si pangthokpa loikhrabasu semga sagapada warhabusing atubada lushinbiu loinana masak thokpa pa ama ohenbiu hari numit tarani subna pangthokadoriba festival si tungan mafam taragomdoida pangthokadori hari mafam singa dudi moirang khono hapta kangjibung haingangi ibudong marjing complex mapal kangjibung mau sinapati MSFDS kumolampa koirengai makhel behang Nilkuthi Food Park City Convention Center amasung wangkai thangapani hairiba tungan mafam singa sida nat koeba jagoi sei tungan lenga ki department amadi lanai Miyoi sing stall sing food court fashion show world tour museums sangairans 10 city arambai shop yubilakpi sagolamjel flower show sangai sep sagol kangji sangairans marathons film screenings adventure sports folk music hyang tanaba go cuttings business samina singma kya pangthokadori festival si de India gi manung amasu mapan ge lebak singi lamkoi be kya su lakna ba thorang tongnari masugi damak makoi gi lefam sapam amadi tul package na sing mari leina ba tourism department sin malang loikre hayeng di hona pangthokadori festival si ga mari leina Imphal manungi maroi ba lambi singda mai thanduna kie ba mawbugi thabak su sayol amarungi mamangda sathaduna lakli Fire service ki gari sing power sejenaduna lambi si singba ki thabuk su sathari adi atopa paw manamu karam siam yaw sangai cycle rally lamtharam daida lamthana ba phira leiramdre Manipur lenga ki tourism department sangai festival ga mari leina sinduna MLA karam siam masamak saruk yagadaba cycle rally lamthana na ba thorang tawba loiraba matungda lamthaba da sejinagadaba phiral yoramdabadigi ngehak ngaknabagi thodok thokre Sangai festival gi pauzal pubu cycle rally to Imphal hapta kangjibung digi moirang khono paw yogadabani Tourism Corporation of Manipur gi chairman oiriwa MLA Karam Syam Sangai festival gi brand ambassador Soma Laisram maming leireba cyclist Rohan Philem amasum Rims ki medical superintendent Dr Nepram Sanjib yauna na oiriba nupa nupi satret lomna angau furit litu nanga se ayuk ki pung taren makhairom tarakpada paring sana lep laglaki tanjadu cycle rally lamthana bi dama Rajya Sabha ki member laisem sana jabu thonaki cycle rally lamthana na thorang punamuk sem sabal loiraba matamda MP na phiral thiraki lamthaba sijinaga daba phiral adu yauram dabadagi Imphal East District Police ki makok thongbu lusing busing yauna ngeha kangaunaki Tungda hapta kangjibungi mera mafamda hanadagi yungba angau phiral amagi saikok phuktok laga volunteer amana pusilaki
Saikho adu thudek tungda MP da kushinaraga cycle rally du lamthaki wafam adurgi lamthaki ba cycle rally du ngase yuki pung 13 makai tabadu waida sangai festival sigi main venue oiri sangai ethnic heritage park moirang khunau du thungki cyclists satre rom na saru gya ki ba cycle rally du moirang assembly constituency gi MLA thongam santi amasum thang assembly constituency gi MLA tongrum Rabindro na taram oki Thauramga Mari Lenin MP Sana Zauban Hai Cycle Rally Haying Niki Pangto Kadoriba Taramatu Shuba Manipur Sangai Festival Gi Paujal Puba Cycle Rally Rally Siki Maru Panamdi Horak Libanaha Sing Masamo Fona Lena Bamadi Sangai Festival Gi Paujan Mipung Kudimak Pina Bonabani Rally Si Mai Pak Pamadi Mapung Fava Am Oivatan Tana Pangto Kadoriba Sangai Festival Si Mapung Fava Am Oiresanu Swaki Atopa Pamanamo Ketri Biren ZDU Gi State President Concrete Janata Dal United Manipur State Unit ki thak khudingma ki haibadi primary block assembly constituency district amasum state ki thak mari makta tha sigi manga digi kun fawra pangdokiba kumja english ngani ga kungani thudigi na kunga manga gi organization ni mikhal ex minister Ketrimi Biren lamba yaudun Manipur State Unit ki president khangre party sigi state returning officer ku yek pidro thadorak pasirula magi matungina Dr. Nimai Chan Luang amasum Samuel Zendai Busu National Council ki members in concrete District President Singoina Waribam Gopal ni Impal East District ki President Hading Mayum Umakant Sharma ni Impal West District ki President L Susukumar na Thawal District ki President Oinam Tomina Bisnupur District S Ramlung na Urkhul Thongkho Thang Khongsai na Sandel PS Dauja Pau Matira Tengnopal Pungam Pongmaina Tamenglo Masum MD Sabir Ahamana Ziribam District ki President Oina Khan Krensu Paus na Makatarakli Amarom dana accident na Wakhal tadriba Miyoi ma Police Leina2 pung amarom lambi matai di hipan kre Seminista nong thomam Biren moirang khunong du sangai festival pangto phongi sengwa sagali bising yeng luraga halakpagi tanphamda masa mathanda gari accident thoktuno Wakhal ta kidra batungda mak hospital pukhatna na ba thawrang ama phawba tawidana pung amarom lambi gi matai di hipan kre Paushina Seminista nong thomam Biren lusingba kanboy du halakpagi lambi da apan ma thoktana ba police party mana Haudam Lerek Mapat gari sing khangki Kaishampa lomdagi Nambol tamna sakadabi activa thauduna rakpun nupa maki mamana gari khamduna leriba mayamnu ohodabagi mawongda gari ki black adu khangpha phabadagi makhol amaga loinana shishilaktuna car amagi maning waida mathanda accident hoki maki gari du hek tubaga Wakhal mangkhre manakta leram nupa khara mafamdu sangsilakki amasung gari duna nalliba mahakpu hagotnana bonaki adubu mahak Wakhal takidabana hagotpagam kide mahaki helmet adu mapop kaiduna leramki mayamna maki helmet adu lauktholaga rasta cafe gi dari mathakta maki fruit aduga mon khangalagi hipanduna thamki mak Wakhal tahanana bigdamak mayamna thorang tawringaida cafe adudagi nupi masana package drinking water bottle ama pothoraki hairiba bottle dudagi ising adu lauktholaga makong amasum atai haksangi saruksingda Wakhal tahanana basabiki tanjadura Manipur Police ki MPS officer amana lusingba personal ani changsilaki mayamna police officer adu ambulance kawbina ba adu asokpadu hospital pukhatpina baijaki officer aduna mak ambulance ki telephone number khangdre haiduna phongdoraki Police control room da paupiragi ambulance kawbiyu haina mayamna haijabadu fawda police officer aduna tabikidi makhoi anisu asokpadu hospital puduna layengna bohona bikidi Miyamna su hospital pukhaluragadi pukhaliba midugi maming matha hanghauraga kona khudong sadaba mayuk nei haiduna pukhatpiyu haiba kanamatana yakidi asokpadugi haksange phibam amata ka hena sokpigi mamisu takidi tawbudadi sokliba miyedi yu thakpigi manam ka hena namki tungna miyedi Wakhal tarakhi amasu tapna hagolalaga ikaibana sire hairamlaga mayum danki Police kangbo dusu karisu tawdrabani na hallage hairamlaga mafamda thadolaga sakhiyana su paus na fundorakli Makasa tarakpo na hoyelan pauduge topa maruiba paukrana Manipur Human Rights Commission linkida pa sahi tarit hiyan matamgi earmark tawkiba senpam sing kadade sakre karida sizinakre MSRC Manipur Human Rights Commission Huyan Bureau Picture of Manipur and Mayo keep a Wakhal Kagi Taudo Watok Sing Maramoira Tuan Miam Gamas Akana Purup Singi Human Rights Organization Sing Matamotang Linkatnak to the Manipur Miam Miyoi Hakana Bakongzang Sang Shilakibagi Iroina Kumza English Singamasapan Maudragani Pangi Zun Kungatreta Matamadugi State Langana Manipur Gisu Manipur Human Rights Commission MSRC Linkatki Masigidama Manipur Gazette number 114 Sufunki Adubu Laknibu Wapum di Linkatkiba
matamdagina haukiba August ing lisingani kunganithoi phawgi manung lengaki mekaidigi Manipur Human Rights Commission thengthang ahumla khaktamak lingduna miyamgi thabak thoram sing pangthonki aduba lingkiba commission ahumgi manungda amagi tam loireduna atopa anoba tam ama lingdringai marakta laikiba sahi taret henbigi oina commission asigidama lengaki mekaidigi earmark tawkiba yamlaba sahi sigi sanpam singa du kadai da sakhre amaso karida sijina khre habigi wafam hauzik anoba marisuba commission ama lingdanaba lengana thabak paikhalakpada hangnaba horakle June kunga taret English singa mga samapan maudragani pana lingkiba commission adugidama Numitubaktada matamdugi Manipur ki governor na thokiba warrant of appointment gi matungina Sikkim High Court ki thabakti potharaba Chief Justice Surendranath Barga babu ahanba Manipur Human Rights Commission gi chairperson oina khanki aduga kumja English singa mga samapan maudraga ni pani August 13 amasum October 13 da governor gi maikedi gi thokiba tungan ba warrant of appointment singi matungina Guwahati High Court ki retired Justice Y Ibotombi Manipur gi hanagi Judge L Ravindra journalist Yamem Lap amasum advocate case Sonjon bu ahanba commission adugi members sing oine appointment piki aduga MSRC gi ahanba commission gi chairperson oikiba Justice Surendranath Bargat bagi matam loirakpadagi September 19 English ngani ga ahumda Chhattisgarh amasum Himachal Pradesh High Court ki Chief Justice oirambadagi thabaktagi potharaba Justice WA Shisakpu chairperson oine appointment piduna anisubu commission linki adubu commission adugi matam May 8 English ngani ga tarada loikhibadigi May 10 English ngani ga taradagi Manipur lengaki maikaidigi Manipur Human Rights Commission nauna linkhatana kumja English ngani ga taraga nipan gi July pawu thamlakhi ani su pausna palakli atopa pawmana Qatar da FIFA World Cup 2022 haudokre Federation of International Football Association FIFA na sinduna sahi mari kudingi pangthorakliba FIFA World Cup 2022 ngasi lewas gi pungphamda pung nipan tarakpadi gi haudokpagi thorom pangtokhibaga loinana opening match the World Cup asigi yumbu oiriba Qatar ga Ecuador ga numidang pung 8 makhai tarakpadi gi sanakre Football gi malem da khwaidi gi sauba mega sporting event sigi haudokpagi thorom du Miyoi lising khumfurom sanba Qatar gi Al Bayt Stadium na pangtokhi haudokpagi thoramda maru oina saruk singi manungda yawba thoramda malem gi maming leraba singer band singi manungda South Korea gi maming salaba band BTS singer singi Jungkook su saruk yaki haudokpagi thoram sing lemna pangthoklaba matung lewas gi pungphamda numidang gi pung 8 makhai tarakpadi gi handaki FIFA World Cup gi ahanba match sanaba hokibani panmayabadi ngasidigi haudokhiba FIFA World Cup asigi aroiba final match na mathang thagi taraga nipana Qatar gi Lusail Stadium sanagani haudokpagi thorom yauna match singdu tungan ba TV channel kyana live oina malem gi miyamda yenghalli hen su paus na phongdorakli atopa pawmana Taramathu Suba Manipur Sangai Festival ngasi haudoklagani Manipur Sangai Festival haudoktringai mangoinana Chief Minister na Moirang Khunaugi Sangai Ethnic Park sangagani haukiba kumja English ngani ga kunama sum English ngani ga kunga mathoida COVID pandemic na maram oireduna sahi ani thangnana pangthokidraba matung chaliba sahi sigi oina pangthokadoriba Taramathu Suba Manipur Sangai Festival 2022 hayeng nungthil pung ama makhai tarakpadigi festival sigi main venue oiriba Bishnupur district ki Moirang Khunauda nauna sengbatpa Sangai Ethnic Park ta haudoklagani haudokpagi thoram Chief Minister N Biren chief guest oiraga Rajya Sabha ki MP su oiriba Ningthau Sanajawa Lasemana mayai tamga logani aduga Union Minister Tourism Culture masum Donor G Kishan Reddy na atoba mitung nergani hayeng nungthil pung ama makhai tarakpadi gi hauraduna thoram pangthokphamda saknairaba miyoi sing thunglabaga loinana Chief guest nungthil pung amaga minute nifu ko mga tarakpada thunglagani mak thunglabaga festival thoram loi singmo taramna oknaba matungda kumai haudokpagi maira sukhatkani aduga amata oiminabigi pannamda pangthokadariba festival sigi balloon sing nungthil pung ani tarakpada nongthakta pahengani thoram haudokpada Chief Secretary Dr. Rajesh Kumar na thoram maphamna tinma punama pu taramna opagi worol pibaga loinana nungthil pung ani ga minute 10 tarakpada Manipur Sangai Festival haudokle haiduna laukokani Festival haudokle haiduna laukthokpaga panthadana mangka laihuigi timna Manipur Sangai Festival gi theme song sakani duga thoram loising gi manungdagi ahanba oina mayai tangba lawudri bining thau lesem sanajawna thoram haudokpagi worol pigani mathangda chief host oiriba Chief Minister N Biren ma ki wafam sing phongdolaba matungda tungan furup singi cultural program sing pangthokani aduga nungthil pung ahunga minute manga tarakura thoram gi atoiba mithunglen oiriba Union Minister G Kishan Reddy na huwangangani haudokpagi thoram gi aroiba
Wangang loina Commissioner Tourism Pradeep Kumar Joana oiduna punamapu thagat wai phongdok ko loina pak manung da leiba traditional hat sing yengba loina phuru kanglu kayaga punna interaction program hangdokani pangthokani aroibna nungthil pung mari digi phuru kanglu kayagi cultural program sing pangthokpa hogani haidi panma yabdin numijung matung pung amaga makhai tarakpadigi haunubi matung ina festival hawdoktrngai gi mangoinana ayuk pung 10 tarakpada pak asida handakta na haunana senggot pasangai ethnic Fox Minister and Biren Halakpagi Mithunglen oiduna sangagani Thauramasida Minister Gobitas Konthojamna mayai tangbal lauraga ikai khumnaraba Mithunglen singgi manungda Minister Nemsa Kip Gens Lepa Hokip Kasim Basum Rajya Sabha gi MP Ningthau Lesim Sanajoba Tourism Corporation of Manipur Limited ki Chairman Karam Syam loigani loina lenga ki atai minister sing MLA sing amasum Lautak Development Authority ki Chairman Thauramasi akanaba Mithunglen sungoina saru yagani sohairi Amarom mama masa ahung haksang khusinakre hoki besagol sunum ki nungtil pung amarom tarakpada mayum degi pikliba masa aniga puna thokiba masagi sai taragani pan khakta ngai ribi mauna ama ngarang thar yanuna sirambaga loinana angang ani dusu sina phangkhraba matung ngasi thawdo adugi matangna police na case ma lokotkibaga loidana laikhidraba mama masa ahung haksang rims ki mortuary da postmortem examination tawraba matung imungi Miyoi sing da aroiba mathong mangam pangthokna ba khusinakre Thawdo sida laikhidrabi mauna adugi mamingna Saraswati Ramudamu Mapuroiba Deben Lohar Kawi Kangbokpi AR colony da leibani hadi ma kaloina na sina phangkiba angang sing adugi mamingna Puran Lohar sei ohom amasum Rupamani tha ani ni hadi panba yabadi mauna sina pikliba masani puraduna mayumdagi thokibadagi hanjilaktabagi matangda Semngai police station missing report ama file torokibani adumainama ngarang nungtil pung mari makhairom tarakpada Kangbokpi police station gi manung sanba Parsain kulgi umangi surwa mada mauna si tharuyanu no sirambaga loinana irap lapna dana pikliba masani ge asi waksang singsu phangkhibani henesu pausna makhatani amarom dana hana khangnaramba nupi hatpada siena bu nupa phari hana khangnaramba nupi ma bu halaba matung asi waksang adu saruk taruk thona kakthalaba matung goa amada losinduna thamlambagi thawdok siena bama police na phare hadi Police ki report matung ina thasi ki taraga mangada Pasimi village ki manang nakna leiba guha amada nupi asiga haksang khara thengnaraba matung police na case ma lokotuna thijinbagi thabak sataba horokibani thawdo asiga mari leinana ngarang Prince Yadav Kouba Miyoi ma police na phaki adubo police custody digi na thoktuna chen ba khona bada police na nongmaina kapadagi sole sohairi makasa tarapoina to papawmana Kadukona Kaksing District ki head center singi phiba miyengsin khre lairaba miyamna pigadabi hidak hianglam lai pangan madaliba PIC gi oina di staff doctor sing oina yonuna leramle tungan bihiram kyara Kaksing District mayonari bihiram kayada Kaksing District United Club Organization Kaduko miyang kusamnaduna mayonaduna lakli makatarakpada loop asina health department miyeng thamduna sangshin ba hokre amadi Kaksing District lairibe health center singda oina satuna yengsin khre haina Kaduko na thadorakpa sirol amana haidi sirol asin hai hianglam lai pangan mada laidiba PICC Kaksing District manungda khwaidigi work overload oiba health center amoidi Kaksing da laidiba district hospital asidagi phawba patient masing hena laying nemadi day and night salaidiba health center amasuidi hairiba PICC hauj phawda Dr. Marina miyamgi laying pathap sathari duga nongmada Dr. Amakhakta hospital asida attend tawri Dr. Anishuna nongmada attend tawdri Hairiba PIC asida regular staff taruk teret amadi hospital da event sungtau tawdri edu madugi mahutta MO in stars kamanaraga anekpu staff singna mut sinduna thabak tawri loinana lairaba praja amatada free di hida ama phawa phangani khidre madugi moto hospital manung staff amadi doctor singna oina hidak langthak yonbagi thabak satuna leire PIC gi makhada lairiba sub center singda nong mata visit tawbudi lairadana thong hangdana leirakpa sahi yamsilakni amadi MO in SARS natraga mari lenaba Miyoi amatana ngasi phawa hana yengdana leidi mafam kharada sanjamung oiduna leidi PICC gi makhada leiriba sub center khara palabada arong nomai khongda leiriba sub center sequentin khunau sairo asina singmani Kaduko gi masaloisang oiriba sedona hiramasiga mari leidana hawkiba sache tareta CMO Kaksing okatkiba lekre adu bungasi pawba thabak to onthorapa leitri kariguma concern authority na numitare ni gi manungna thabak to onthokta tarabadi Kaduko amadi Kaduko gi masaloisang singna makal makha kai gi khongjang changsinana ba CM sare haina susterol sina makhata na phongdorakli Amarom san thadokna balawmi singi mifam pangthokre wareb laukre Mari Leina2 District Magistrate Department Minister C. Thadana san thadokpa thingadori
United Progressive Farmers Association hairok na sinduna ngasi hairok part 2 Devi mandapta leiba lau lok tuna loikraba matungda mai pak na mahi marung thana ba san thadok tuna bagi matang na laumi miyam goeba mipum ama pangthokre hain association asigi sirol amana haidi sirol asin haidi ba mipum adura leisram eboton thoksom baikun harmar amadi Thaunawzam ingosana thauramgi president member oina saryaki ngasigi khana nainaba mifam aduga mari leinana hairoki laumi kyana mod kya phungdonaki ngasigi mifam nokumna khanaraba matung warep kharasu lauki warep singa dudi ahanbada concerned district magistrates mari leinaba department amadi mari leinaba minister da aiba sirol thaduna santha dokpa thingnaba thabak paikhatpinaba haijaba ani subuda hairoki laumi punamangna association asigi member oiminaba ohum subu warepta hairokta leiriba sangi masing khangdok minaba amasu mari supu warepta hairoki laumi miyamna paikhalakpa thabak thoram singda amato oina support minaba haibu warep sing asini hansu pawsna palakli loshilakpo oina to papawmna kareni state ki kindergarten myanmar lanmi sing nomai kapsinduna sahi manga gi nupi masa ama hathre kareni state ki demoso township ta leiba kindergarten amada sayol sigi angan masrokta myanmar gi junta lanmising na numai kapsinduna landaw da sahi manga da ngai ribi nupi masa ma hathre duga nipan amana sathina so on kri haina suma madugi khunja suna phongdorakre thaudo dura hakthengna mi kanna ba sangsiluba kangbu sina myanmar naw ga unaba mada pikliba nupi masa du ma ki makhongda artillery shell na pan badagi kanna lekatna raba matungda sikibani angang adu hokiba leba pupa numiki numidang waram pung manga makhairum tabada kindergarten aduda leiringe matamda thokibane haina phungdorakhi artillery shell sing Myanmar gi military sing aduna kapsilakpa matamda mafam adura khunja sing amata lekhidi shell sing kapsilakraba matungna misam khra mating pangnaraba mafam adura sangsinarakhibane adu Miyoi sing aduna mafam adu yorakpa matamda angang adu I hena thokibana maram oireduna makhoina mating pangba ngamkhidabadigi shikibane hairi Paugi likun amana awaba nanglaba imung manung amadi angang adugi masak maming amadi lefam takthokningidi nupi masa adugi imung manunga loinana hairiba kindergarten asida makhogi khungang kone thar thadoklamlaga sangjafam lawduna tha manga gi mamangdagi lerakhibani kindergarten adu shell kya kapsinduna pokhaibigi makhol tarabada khungang adugi marak nakpada leramba Miyoi sing mafam adura sangsinarakhibani matam adura amukhana atopa shell amasu mafam adura tasilaki haina su khunja amana su phongdorakhi laikhidraba nupi masa adugi mabubo amadi maben yauna makhogi masa nupi ahum amadi masu nupa ni ga loinana leiringe de thokriba thaudo aduna maramoiduna imung adugi mipung khudima aso apananghi adu atopa tha tarada ngai diba nupa masa amadi ma ki nangalda sathina sokona maramoiduna aruba phibamda lekanari Demoso Township ta leiba People's Defense Force ki officer amana phongdorakpada junta gi infantry battalions 102 base ki lanmi sing aduna thokriba thaudo adugi daita puma pugadabani haina Myanmar naw da phongdokre Myanmar lanmi singna chamaga kun mm gi artillery shell sing taragi kindergarten aduna kapsilakhi maduna maram oiraduna atopa building gi yum ani amasu akai tai nanghanki Myanmar lanmi singna makoina attack tawriba mafam adu hana misa miyam singna sangjafam lawduna leiba mafam ni khanglaba matungna atamnana thabak sing adu satharakhi bani haina su PDF officer aduna su makhatana phongdorakre Thasigi hek horakpadagi resistance force na control tawduna leiba mafam singda Myanmar lanmi singna mafam adu leiba misa miyamda target tawduna attack tawbagi thabak sathaduna lakli haina su Kareni Human Right Group ki director Baniana phongdorakli Myanmar lanmi singna shelter lawduna leiba miyamgi mathakta attack sathaduna makhogi khungang singda hankina ba pandamda satharakani hari mafam singadu hana na Myanmar gi military singna control tawkraba mafam singda misam sing hanjilakna ba thorang ama oina pekhalakpani so hari thaudo asigi manungsana misam khradi makoi gi military na control tawba town amadi village sing sangan khre chanakhre masigi maroibu pandamdi misam sina junta gi lanmisna control tawba mafamda makoi leirabadi hena safa boigani haina su khalhanba aduni haina su baniyana makhatana su phongdorakre hairi ado hausko inadi meyam paw su matang se lusinjarage masum meyam puna no update ngamina se haina su channel sigi mekai digi su meyam gi famna thamjari